थौबाल पुलिस स्टेशन की मनुंग चनबा वाइथौदा बोम यावबा फ्लास्क अमा लेरे हाइदुना मियाम मिपाइनरुरे Assam Rifles na loktoklaba matung detonator sizinaduna mafam aduki chingyada Pokhaihankhre bom oiramdre Flask akaiba oiramde hairi paw asina hai mafam aduda hanadagi hauna Flask akaiba ama taraga leiba unaki adumakbo ngasi nungthil police nasu bom oiramba yai haiduna chingnabadagi Assam Rifles ki bom expert sing kauduna yenghanki National Highway 102 da tugi bom leire hairiba site adu Thinglure thamlaba matung nungthil pung mari rom tarakpada mafam adumaktada Assam Rifles singna detonator sizinaduna Pokhaihankhre bom yauram khidabani hairi waithau da bom leire habaki paw hek phangbaga Thobal District Police ki SP Sajidananda soibam na luchingba police team amasu mafam adu da laktuna yengsilaki hairi